Census amadi delimitation gi mangoinana mitop sing maramda halankhina ba MP sanajawna parliament takshinkri mikok TV gi thabak amadi delimitation ki thabak pakhatringai da Myanmar amas Bangladesh ta ki Manipur sangshilakhi ba illegal immigrant sing mas khangdoktuna maramda halankhina gi thabak lokhna ba MP ningthau laisim sanajawna ngasi Rai Sabha gi puning singkri ngasi satha ki Rai Sabha gi mifam MP ningthau laisim sanajawna pukhat ki special monson amada Mention number the Yumthang Navale boxing, Myanmar, Bangladesh, the Kisangshilaktuna, Manipur, Tuan Ba, Mapong that Lashin Crab illegal immigrants, see Masakang Doctor Makoi Maramda, Hana, Halandana, Manipura, Mikok TV Gitabas, delimitation Gitabak Sataravadi, Manipur, Yellow Missing you in a quiet level Tiva people Moirani, Mana Makata and High. Ministry of Home Affairs na sayesigi me taraga mapandagi horaga thamagi manungda Myanmar amas Bangladesh tagi sangshilakhiba mitop sing thidoktuna makoibu masagi maramda halankhina bi state amadi union territory sing da khangan malekre adubu laibak thibadi Manipur gi oina dinga siphawa illegal immigrants sing thidokpa amadi makoibu maramda halanna bi thapak lengana rakhatpa labutri Manipur da lairiba illegal immigrants sing asauba wathok asi loisindana mikok thibi gi thabak sataba tarabadi Manipur yamna sauna sarangna ba neta da papiba ma oherakani asida sunatana hana gi lairiba census ki report yumpham oiraga delimitation gi thabak sataba highways yellow missing gi constitutional right mat pathokani haina su MP lesem sanajaban house ki puning singslaki mauna makha taraduna Census data highways lammasigi sukwa thorangi thabak pekhatpa amadi planning taunabigi khwaidigi maruoiba document amani Manipur gi oina kumja English ngani ga ama amadi English ngani ga taraga mathude pangtokiba census ki report adu maiki kyadigi yaning da pungtuk narakibani hairiba sai tara asigi manungda oithokpa yaroidaba missing hengalakli haina phungduk naribani adubo masigi matana ngasi pawo lokhatpam dokpa thaba amata lokhatana lairi Miyamna Nungaigani khaluba BJP ki anusupa tam ona tainana thokli MLAL Ramesor Manipur Miyamna Nungaigani khaluba BJP ki anusupa tam ona tainana thokli Manipur Nungai hanba haibasi leader adu ki makha poli leader soibedagi Manipur tangka kyada awase thingnang nuna lakhi haina kairau kendra ki MLAL Ramesor na phungtokri waphamasi Khongthang news na sinduna hairangoi thong nithemsa karong de leiba junction Restaurant the Pangtok Athobusingi Kuyaka the Katokzaba Haiba Lebak Ning Saidina Bigi Toromda Saruyaradana Pundokipini Mana Makataraduna CM Amadi Minister Winningba Yamana Karamba Matamda Lengak CM when have a gumdi Equi Amatu in a Punchin Bangam Davana Miyamna Lengak CM Matanga Halakpo Wang Sinkumpam Kangdana Lady Keep Mana Makatan High Lamda Masida Sanditas Gosain Lightning Sandopik Mingda Singtam Kaitok Naramana Nasi Nang libasi tinga si somani leader soirakpana thingthang kya miyam wadun lakli amasu masjid manau pham munaringai British na Manipur lokshin ki habisu hauzagi miro la khangpam thui Manipur si miro da tuki matik sothari BJP gani subalenga lakpada miyam Nungaigani khaluba du onatei na batokli hauzig su Manipur awa ba kya me unari asyang bulusing ba malaitabana lamdamasi lekha tarakpada natana Sel thungi phibam snomono gi soksilakli maramaduna horakli bamirolna awabul aphaba lusingba khanba sangi haikhre su paw sna makatana phungdorokli MP Bimol pukhatpa wapham state matter ni haikhre ngasi Lok Sabha mifam ni MP Dr Angwamsa Bimol koizana pukhatpa wapham state matter ni haina khanakhidre ngasi Lok Sabha gi mifamda Unstar question on MP Bimol koizano Manipur da higher secondary school ge lecturer satruk ahum contract law khraba matung state lengana kumja English ngani ge kungani thoida service regularized tawkhraba sunga si phawa regular appoint PB dana laire machine maram oidna regular PSU hairi oza singa sina phangdana laire maram sina atuba matamda regular appointment PB duna makoibo regular PB na union education minister gi puning ki aduba higher secondary school gi lecturers ni appoint tawbi wapam state lenga ki matter ni haina union education minister Dharmendra Pradhana phongdokpa loinana wapam asi makhatana house ta khana khidre Independence Day boycott kauduna korkom na August 3 total shutdown laothokhre August 3 India ki Independence Day thorom boycott tawduna August 3 ge ayu angan ba pung amadagi numidang pung 3 makai phawba Manipur pumura total shutdown laothokhre
Adumapo boycott asina medical, electricity, water supply, fare service, press amasum lining leson ga mari leina thabak sing konsiloi haireni so paus na makatana phongdorakli Yalhomi numit ka mari leina na kohor na Manipur humanitarian ga mari leina wapham kya thamlakli Malem gi Yalhomi numit ka mari leina na Kuki Organization for Human Rights kohor na Manipur hause goiriba humanitarian ga mari leina wapham kya puthok na Malem gi lebak sing gi pungning sing silakli kohor na thadurak pa siulamada kumja inglising ani ga kungo homdoi gi me ahum de gi tholakhiba ethnic violence asina maram oiduna lanjenari ba miyoi sing kham thing awaba me unari Manipur conflict asina miyoi chani ga kuntra hen gi punsi rongkhre imung lising taret ama ata thokre miyoi lising humpu hen mana temporary camp sing da krik krik inaba awab kya mayu nadana lairi relief camp sing da lairi ba miyoi sing da health care da awab kya laibana makhal kya gi laina sing na bi mas pukning wakal gi anaba kya pok le hari International Day of World Indigenous Peoples numit ka mari laina kohor na Manipur lairi ba kokizo miyanga mayu nari ba awab kya khang li basi national namadi international intervention tawbina ba pukning singsin ba galoina na English ngani ga kungo homdoi gi me ahum digi tholak liba conflict asina hakthing na soklaba miyoi sing awaba sing asi khangbiyo hairi Sirol asina makha taraduna conflict asina mayu mai kai laitaduna koki zo miyoi kya ama koki na kundaba sing gi district sing da hangba relief camp sing da ngasi su sangja pham logduna lairi adubo relief camp sing asida thaknaba aphaba ising phangdaba kya yauri amadi health care award pa kya laibina laina kya narakpa angang unabada khudong saraba kya mayu unaba amadi masi oiba chinjak sing saba phangdaba gi report kya kohur na phangle hari road connectivity amadi sathok sasinda displaced persons sing na thiengnari ba khudong sadaba sing gi matang na puthokladuna kohur na hai irang asina maram oiduna road connectivity da awaba kya laibana lanjenari bising ana ai yorakpada hospital satpada asuki mati awaba me unari maram asina irang asina soklaba sing gi district ani gi marakta aphaba lambi ama sembiduna sathok sasinda khudong sana ba thabak lokhatpiu tangai phataba lairi haina sphongdorakli Indo Myanmar ngamkhai sambal khajing khiwa amadi free movement regime FMR Laothokhre asina traditional trade movement amadi laiba ani gi ngamkhai paring de khundari ba community gi culture ga mari laina ba thabak singda sauna akai ba pire habu wafam thamladuna lengang na kuki na tapam pham singda hangli ba relief camp singda thakna ba aphabi ising phangan biu lairik laisu tambara khudong sana ba thabak sing lokhat biu UN Declaration on Rights of Indigenous People gi makhad irang asina soalab indigenous community sing gi policy review tawiu border fencing gi thabak paikhatringai mari laina ba community gi ayaba Lawview ama sokalaba miyoi sing security amadi welfare gi yenglaga administrative arrangement ama tawbina basu takshilakli August kunga mapanda film forum Manipur gi mapok numit pangtholagani lamdam asigi film gi apex body ama oiriba film forum Manipur lingkhat khibagi kunga mathoirak suba mapok numit thauram tha asigi kunga mapan gi nungthil pung amaga makhai tabada Palace compound liba Manipur State Film Development Society MSFDS auditorium na pangtholagani Namit asida ban blockade amadi general strike sing tawbi kanu haina film forum Manipur gi sirol amana apel torokli sirol asina makha taraduna film forum Manipur gi kunga mathurak suba mapok numit thoram asida hena mai pak na bigi damak film gi lamda lairi basingna film shooting music video album shooting web series shooting amadi atai film ga mari leine thabak thoram sing lepiraga thoram asida sarug yabiyo namit asida film forum Manipur gi Constituents Guilds Association taragani thoi thoram asiga mari leina entertainment program sing utkani hainasu paus na makhatari ningsing bayabadi forum asi film gilam da thabak tori ba tuan ba Constituents Guilds Association taragani thoi na pullaga sem apex budi amani kumja English ngani ga mari August kunga mapanda linkhakhibane apex body asidi yawri guild association taragani thoi singa dudi all Manipur filmmakers and producer Cine Artists and Technicians Association Kata Manipur Apunba Matam Isai Kanglup Ami Cine Director Guilds Manipur CDGM Cine Rights and Playwright from Manipur CWPFM Cine Actor Guilds Manipur CAGM Cine Editor Guilds Manipur CEGM All Manipur Cinematographers Associations AMCA All Manipur Film Production Association AMPA Cine Choreographers and Dancer Guilds Manipur AM CCGM Cine Makeups Artists and Costumes Designers Guilds Manipur CMA CDGM amadi All Manipur Cine Equipments and
handler issuation AMCE HE ni haina sirol sina makha tari hen su pau sina makha tana phongdor ke duga tentana sum myam na thamjaram ge hausikoi na di myam pau su matang se lu sinjar ge masum makha ta banau ba update myam pu nang amina national sigi makedi gi myang pham da makha tan thamjari makha ta banau ba update myam pu nang amina si